Trump amasung Putingi Alaskagi Meefam USAgi oina khwaidigi yamna chawba maithibani haiduna hauzik media kaya amagi maikeidigi lepa lechina phongdoknarakli. Putingi maikeidigi thamlakhiba condition adu Trumpki maikeidigi Zelensky da puthokluba matamda kaidawnungda yaba ngamloi harakpadagi mapung fana forsa chatkraba Meefamni haiduna yamna kanna phongdoklari. Nobel Peace Prize ki damakti yamna kanna honajariba US President Donald Trump gi oiba Nobel Peace Prize fangnabagi damakti yamna chawba opportunity ama mangkhre. Alaska की ओइबा मिफम असि पांगथोक्ट्रिङै मांगजोंगना ट्रम्प की माइकेइगी अथुबा मतमदा सिजफायर पोरकदबनी अदु तौगदबनी अदा तौगदबनी हाइबगी ओइबा वाफम कया अमा फोंगदोक्पा मतमदा हौजिक लैरिबा डोनाल्ड ट्रम्प की ख्वाइदिगी यामना चावबा ओपोजिशन की लुचिंगबा अमा ओइरिबा हिलरी क्लिंटन की माइकेइदिगी पांगथोक्कदोरिबा अलास्का की ओइबा मिफम अदुदा करिगुम्बा ट्रम्प की माइकेइदिगी सिजफायर पोरक्तुना यूक्रेन की ओइबा लानफम अदु लोशिलबा मतुंगदा यूक्रेन की ओइना रशियाना लौशिंदुना लैख्रबा ngamkhaising adu handohanba ngamba taragadi mahak masamaki maikeidigi Trumpna yamna kanna pamjaraba Nobel Peace Prize ki damaktasu mahakna nominate tawgani haiduna mangjongnana phongdokpa leikrabani. Trump ki oiba khwaidigi yamna chawba opposition ama oiriba mioi asigi maikeidigi mahakpu Nobel Peace Prize ki damakta nominate tawbinabagi damakta chance adusu Trump ki maikeidigi peace deal porakpa ngamdrabanina yamna chawna mangjakre. Matang asida aikoina uba fangliba wafam asi Trump ki maikeidigi phongdokliba Russia amasung Ukraine की ओइबा लानफम असि महाकना लोशिनगनी Russia की मथक्ता अकनबा एक्शन लखतकनी हाइबनचिंगबा वाफम कयासिंग असि रियलिस्टिक ओइबा पॉइंट नते ओइथोकबा याबा वाफम नतबा कया अमा हेंजिनना हाइजिनबगी ओइबा वाफमसिंग असि याउरी हाइबसि अमेरिकादा लैरिबा मियोइ कियामगी माइकेदिकी खंगी हाइरिबा वाफमसिंग अदुबुनी फागी ओइबा मोंग अमा खक्ता ऑपोजिशन की ओइबा लुचिंगबा अमा ओइरिबा हिलरी क्लिंटन की माइकेदिकी नोबेल पीस प्राइज फाउबा नॉमिनेट तौगे हाइदुना फोंदोरक्लिबा असि Putin amasung Trump ki oiba Alaska da pangthokkiba mifam adugi oiba maduda khanakiba wafam kaya ama hauzik tapna thorakpa horakli hairiba mifam maduda ceasefire gi oiba wafam di lairedana leiriba lanfam asigi oiba hiram ayambada fawba nithijana khanaba ngamkide haiba wafam asi yamna kana phongdorakli pangthokkiba mifam aduda Ukraine gi oiba lanfam asigi oiba wafam sing asi khanaba horakpa matamda Russian President Vladimir Putin gi maikeidigi leiriba lanfam asi loshinabagi damakta ihan hanba khongthang ama oina ceasefire poraktringay the peace deal hana ama sign tawnaraba matungda madugi oiba wafamsing adudagi makhatana negotiation gi oiba process asi chathagadabani haiba wafam adu phongdoktuna ihan hanbagi oina peace deal ama sign tawnabagi damakta Putin gi maikeidigi pirakhiba wafam asi hauzik Russia gi maikeidigi tonganba country ni haiduna atoppa country ama oina lautokraba Donetsk amasung Luhansk gi oiba Donbass gi oiba region asi mafung fana Russia da piro hairiba matam aduda khaktamak Makhatana wari asi shanasi haiba condition asi thamlakhi hairi hauzik Ukraine ki southeastern thangba sarukta leiriba Donbass region hairaga Donetsk amasung Luhansk haina khangnariba mafam asi Ukraine hairiba country asigi economically maru oina factory na chingba industry na chingba mafam sing asigi maru oiba khaktanatana strategically lambi gi oina yamna maru oiba mafam ama oiri maramaduna hairiba mafam asigi damakta aduki matik yamna kanba lanfam asi hek hobadagi ngasi fawba adumak uduna lakli Russia की माइकेरी हाइरिबा मफम असि हौजि अयाबा कैप्चर तौदुना लेरे तौबतबु हाइरिबा मफम असि दमक्ता यूक्रेन की साइड की अकन्म मओंग डिफेंड तौदुना अदमक लानफम असि हंदोक्तना थेंगदुना लेइबना रशिया की माइकेरी की मतम खरे हेंजिलुरबसु यूक्रेन की माइकेरी की अमुक मतम खरा लेरगा अमुक लौशिनबा मासिगुमलबा फिबम असिदा यामना कनबा लानफम अमदा हंदोक हंजिन तौदुना रशिया की माइकेरी की मफुंग फाना कैप्चर तौबा ngamdana यूक्रेन की माइकेरी की इंथोकपा ngamdana अदमक लेइरिबनी Ukraine की southeastern thangba sarukta leiriba Donbass hairiba mafam asigi oina songnariba lanfam asida atopa Ukraine की मफम सिंगा मानदबा तोंगान मसक्तम अमा हाइबा तारगदी हाइरिबा मफम असिदा लेरिबा मियोइसिंग Ukraine की सिटीजन ओइजबा तारगसु हजिक Ukraine हाइरिबा कंट्री सिगी माइकेरिगी मकोगी फुरुप की ओइबा मियोइसिंग असिबु हंथना येंबी निंगथीजना मानबा मियेंग अमा येंगदुना थमदे अदुगा मफम असिदा लेरिबा रशियन लैंग्वेज ngang म्यूसिंग असिगी ओइबा सेपरेटिस्ट ग्रुप खरगी माइकेरिगी मखोय असि यूक्रेन दगी निंग तमगदबनी अदुगा कांगबु अमगी माइकेरिगी मखोय असि रशिया दा तिनगदबनी हाइबगी ओइबा खुलाई पाइबगी ओइबा लान हौबा मूवमेंट अमसु लेरिबनी हाइरिबा ग्रुप सिंग अदुदनी हाउजिक रशिया की माइकेरिगी चपचाना मतेंग पांगसिनदुना मफम अनी असिबु अनौबा कंट्री ओइना डिक्लेयर तौहंदुना लान थेंगना हलिबा असि हाइरिबा मरमसिंग असिननी Donbass की ओइबा रीजन असि अदुकी मतिक यामना कॉम्प्लिकेटेड ओइबा मोंग अमा खक्ता हौजिक लानफम असि यामना कन्ना मसिगी दमकता सोकनरिबसि मफम असि बुनी पुतिन की माइकेरी की मखोइना सु लौशिन मंगमदना लेरिबा मफम अदु याउना Donetsk अमसुंग Luhansk की ओइबा रीजन असि मपुंग फाना मखोइदा पिथोरकलो मतम अदुदा खक्ता पीस डील की ओइबा वारी असि सानबा हौगनी हाइबगी ओइबा कंडीशन अदु थमलखिबसि Putin की माइकेरी थमलखिबा कंडीशन अदु ट्रम्प की माइकेरी यूक्रेन की प्रेसिडेंट जेलेंस्की दा फोंदोक्लुबा मतमदा जेलेंस्की की माइकेरी हाइरुबा वाफम अदु कैदौनुंदा याबा ngamloi हाइबा वाफम अदु फोंदोरकपदगी
ꯄꯥꯡꯊꯣꯛꯈꯤꯕ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯤꯁꯐꯥꯌꯔ ꯑꯃꯁꯨꯡ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯗꯨ ꯌꯥꯗ꯭ꯔꯤꯕ ꯃꯈꯩ ꯌꯥꯔꯣꯏ ꯍꯥꯏꯕꯗꯒꯤ ꯃꯈꯥ ꯆꯠꯊꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯂꯩꯈꯥꯏ ꯇꯥꯕ ꯉꯝꯈꯤꯗꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯇ꯭ꯔꯝꯞ ꯑꯃꯁꯨꯡ ꯄꯨꯇꯤꯟꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯐꯣꯡꯗꯣꯔꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯉꯝꯈꯩ ꯑꯃꯠꯇ ꯄꯤꯊꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯁꯥꯏꯠꯀꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯔꯛꯄ ꯃꯇꯝꯗ ꯄꯨꯇꯤꯟ ꯑꯃꯁꯨꯡ ꯇ꯭ꯔꯝꯞꯕꯨ ꯑꯣꯏꯒꯦꯔꯥ ꯔꯁꯤꯌꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛꯅꯤ ꯍꯥꯏꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯟ ꯂꯦꯡꯒ꯭ꯋꯦꯖ ꯉꯥꯡꯕ ꯑꯃꯁꯨꯡ ꯀꯜꯆꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯔꯁꯤꯌꯥꯒ ꯈꯔ ꯅꯛꯁꯤꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯄꯥꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯄ ꯃꯇꯝꯗ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯁꯐꯨꯜꯂꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯝꯊꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯑꯗꯨꯃꯛ ꯍꯧꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯁꯤꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯔꯛꯄ ꯈꯛꯇꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯂꯨꯍꯥꯟꯁ ꯑꯃꯁꯨꯡ ꯗꯣꯅꯦꯠꯁꯀꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯅꯩꯅꯕ ꯋꯥꯐꯝ ꯑꯃꯒ ꯑꯃꯨꯛ ꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯗꯨ ꯄꯥꯡꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯅꯆꯤꯡꯕ ꯔꯤꯁꯣꯔꯁꯁꯤꯡ ꯂꯩꯔꯤꯕ ꯔꯁꯤꯌꯟ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯇꯦꯔꯤꯞ ꯅꯠꯇ꯭ꯔꯒꯅ ꯁꯦꯡꯁꯟ ꯑꯁꯤ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯇꯥꯔꯒꯁꯨ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯗꯤꯜꯒꯤꯗꯃꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯏꯟꯗꯤꯌꯥꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯊꯥꯅꯈꯤꯕ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨ ꯏꯟꯗꯤꯌꯥ ꯇꯝꯅ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜꯁꯤꯡ ꯂꯩ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ 25% ꯇꯦꯔꯤꯐ ꯑꯣꯜꯔꯦꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯆꯠꯅꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯑꯥꯒꯁꯠ 23 ꯑꯁꯤꯗ ꯃꯈꯥ ꯇꯥꯕ 25% ꯑꯃꯒ ꯍꯥꯞꯆꯤꯟꯗꯨꯅ 50% ꯌꯧꯔꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯅꯤꯁꯨꯕꯒꯤ 25% ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯊꯧ ꯑꯁꯤ ꯃꯗꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯂꯥꯁꯀꯥꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯤꯁ ꯗꯤꯜ ꯄꯣꯔꯛꯄ ꯉꯝꯗꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯍꯦꯟꯕ ꯁꯦꯡꯁꯟ ꯐꯥꯎꯕ ꯌꯥꯎꯅ ꯇꯦꯔꯤꯐꯁꯤꯡ ꯊꯝꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯐꯝ ꯑꯗꯨ ꯍꯦꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕꯒ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯄꯥꯔꯠꯅꯔꯁꯤꯡ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯔꯤꯐꯁꯤꯡ ꯑꯗꯨ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯂꯤꯐ ꯑꯃ ꯑꯣꯏꯅ ꯂꯩꯅꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯣꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ 25%ꯗꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯆꯠꯅꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ 27ꯗꯒꯤ ꯑꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯃꯊꯧ ꯇꯧꯒꯗꯧꯔꯤꯕ 25% ꯑꯁꯤꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯑꯦꯁꯀꯤ ꯁꯥꯏꯠꯇꯒꯤ ꯏꯟꯗꯤꯌꯥꯗꯒꯤ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯐꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯁꯨ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨ ꯎꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯝꯞ ꯃꯁꯥꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯒꯤ ꯀ꯭ꯔꯨꯗ ꯑꯣꯏꯜ ꯂꯩꯔꯤꯕ ꯄꯥꯔꯠꯅꯔꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯝꯂꯤꯕ ꯇꯦꯔꯤꯐ ꯑꯁꯤ ꯐꯥꯎꯕ ꯍꯟꯗꯣꯛꯂꯒꯅꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯁꯤ ꯊꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯨꯅ ꯂꯩꯈ꯭ꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯡ ꯑꯣꯏꯅ ꯍꯪꯅꯔꯤ꯫